Matrix Fight Night MFN gi Tarelak Suba Edition Telangana da Ihan Hanbu Oina Tas Palak Numa Palace ta Pangthuki Mixed Martial Arts MMA Hairiba Masana Asina Gender Equality bu represent tawbada World Leader ama oiri adubu masana asida nupising participation di Prithivigi oina khara li maramdi nupising na arena asida fight tawbadagi di society gi oiba chanabisinga fight tawbana hena luna thokpagi oirambasu yai natraga nupising asi contact sportsing gi oina yamna soli haina samasna longnabagi oirambasu yai Adubu chanabising asibu maithiba piramlaga the Cobra Queen JOJO RAJKUMARI na magi opponent Isikati Thebu first round gi 1 minute 37 seconds ta submission with an arm bar ga loinana maithiba piduna ayengba singbu pungak ngakhanki JOJO RAJKUMARI Manipur gi moirangdagini hauji magi mapa amadi mamaga loinana makhoi uhum leiminari magi mabung amasu leirami mahak July 2019 da leikhidre mahaki mapana driver amani amadi mahaki mamana chagi hotel ama tawduna leiri ahanbada JOJO gi parents na JOJO bu masana asi sanaba thingki maramdi makhoina JOJO na nupi ama oibanina masana asi sanaragadi magi mamai natraga body bu sogan bai yai haina khanbagini Adubu JOJO na fight kharabu karaba matungdadi mahaksu afawa fighter ama oiba yagani khalakpadagi mahaki parents na mabu masana asi sanaba yaki adubu family gi condition na fattabana JOJO part time business kayabu tawki mahak garments woolen clothes t-shirts amadi candle fawba saduna mahak amadi mahaki family gi financial condition bu kharata oirabasu fagalabadi haiduna honaki Adubu numit khudingi training tawba matamdadi JOJO gi oina special day amamam oiki maramdi JOJO na training asidagi nungtigi anouba para tamduna mahaki skill bu phagalan bangamki JOJO gi MMA gi journey 2007 da JOJO RAJKUMARI gi oza Rohit ki matengna JOJO na kickboxing bu ihan hanbu oina khangki chahi du bam tada masana asibu JOJO na yamna pamjaduna masana asida ngaujaki mahakna Manipur gi local MMA event da ihan hanbu oina 2018 da participate tawki mahakna mahaki hometown da local MMA event ahum da participate tawki amadi September 2021 da Puja Tomar gi opponent ama oina JOJO na MFN gi oiba debut tawki masida mahakna 2x2 MMA gi record thambasu ngamki Guys, JOJO RAJKUMARI the Cobra Queen gi wari asina aina haijaningbadi matam chupada nangna nangi life ki goal amabu fangnabo honaba matamda nangonda nangi family gi any condition amadi society gi any opinion bu nangna nathaiduna thamlaga honabiyu haibasini any condition da aikhoi mai paktaba yade Video asidagi adomna motivation kharata oirabasu fanglamgani haiba aina thajai fangi natraga fangde haibagi maramda adongi opinion sing adu comment section da soidana haibiramu video asi khajiktang fawba nungaibiragadi video asibu like tawbiramu amadi adongi friends sing dasu share tawbiramu yengbiriba singbu hanna khoirumjari